ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯃꯌꯥꯝ ꯑꯃꯨꯛꯀ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯦ ꯑꯩꯒꯤ ꯗꯨꯀꯥꯟꯒꯤ ꯐꯤ ꯕ꯭ꯂꯥꯎꯁꯀꯤ ꯐꯤ ꯂꯧꯕ ꯆꯠꯂꯨꯕꯗꯣ ꯑꯗꯨꯒꯤ ꯐꯤꯁꯤꯡꯗꯣ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯒꯦ ꯑꯗꯣ ꯀꯛꯁꯨ ꯀꯛꯇꯣꯏꯕ ꯉꯁꯤ ꯀꯛꯄꯗꯣ ꯈꯔ ꯎꯍꯜꯂꯛꯀꯦꯕ ꯃꯌꯥꯝꯗ ꯑꯗꯣ ꯑꯩ ꯑꯍꯥꯟꯕꯗ ꯑꯁꯤ ꯇꯣꯞꯅꯦꯕ ꯑꯁꯤ ꯇꯨꯗꯣꯏꯁꯦ ꯑꯁꯤꯁꯨ ꯑꯣꯔꯒꯟꯖꯥ ꯐꯤꯗꯨꯅꯤ ꯑꯁꯤꯅ ꯑꯩꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯍꯟꯗꯣ ꯑꯗꯨꯒꯤ ꯂꯦꯡꯒꯥꯒꯤ ꯃꯃꯥꯟꯅꯕꯤꯒꯤꯅꯦꯕ ꯑꯗꯣ ꯃꯁꯤꯒꯤ ꯂꯥꯏꯅꯤꯡꯁꯦ ꯁꯤ ꯑꯣꯏꯗꯣꯏꯃꯤ ꯑꯁꯤꯅ ꯔꯣꯁ ꯁꯤꯜꯛꯁꯦ ꯑꯁꯤꯅ ꯑꯣꯏꯗꯣꯏꯃꯤ ꯑꯗꯨꯒꯩꯗꯤ ꯐꯦꯕ꯭ꯔꯤꯛ ꯃꯦꯟ ꯃꯊꯛꯇ ꯊꯪꯗꯣꯏꯁꯦ ꯑꯣꯔꯒꯟꯖꯥ ꯐꯤꯁꯤꯅ ꯊꯪꯗꯣꯏꯅꯦꯕ ꯑꯗꯣ ꯑꯁꯤꯒꯤ ꯇꯣꯞꯁꯅꯦꯕ ꯃꯥꯅ ꯇꯨꯗꯣꯏꯁꯦ ꯑꯗꯨꯒ ꯑꯁꯤꯁꯤꯅ ꯕ꯭ꯂꯥꯎꯁ ꯇꯨꯗꯣꯏꯅꯦꯕ ꯑꯁꯤꯁꯨ ꯑꯣꯔꯒꯟꯖꯥ ꯐꯤꯅꯦꯕ ꯑꯗꯨꯗꯨꯅ ꯁꯤꯒꯤ ꯇꯣꯞꯁꯤꯅꯤ ꯁꯤꯒꯤ ꯕ꯭ꯂꯥꯎꯁꯁꯤꯅꯤ ꯃꯥꯅ ꯇꯨꯗꯣꯏꯁꯦ ꯑꯁꯤꯅ ꯃꯦꯟ ꯃꯅꯨꯡ ꯁꯤ ꯊꯪꯗꯣꯏꯅꯦ ꯃꯦꯟ ꯐꯦꯕ꯭ꯔꯤꯛꯇꯤ ꯁꯤꯅꯦꯕꯀꯣ ꯑꯗꯣ ꯑꯁꯤꯁꯨ ꯔꯣꯁ ꯁꯤꯜꯛꯇꯨꯅꯦꯕ ꯃꯥꯁꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯣꯔꯒꯟꯖꯥ ꯐꯤꯁꯤꯗꯤ ꯄꯥꯕꯅꯤꯅꯅꯦꯀꯣ ꯃꯥꯒꯤ ꯃꯊꯛꯀꯤ ꯃꯅꯨꯡꯒꯤ ꯐꯤꯁꯦ ꯂꯥꯏꯅꯤꯡꯁꯦ ꯀꯣꯇꯣꯟ ꯁꯨꯇꯤ ꯍꯥꯞꯄꯗ ꯗꯥꯏꯔꯦꯛ ꯊꯪꯕꯗꯣ ꯐꯖꯗꯦꯗꯅ ꯑꯗꯨꯗꯨꯅ ꯁꯤ ꯍꯥꯞꯇꯣꯏꯅꯦꯕ ꯑꯗꯣ ꯃꯥꯁꯤ ꯂꯥꯏꯅꯤꯡ ꯑꯃꯈꯛꯀ ꯂꯩ ꯑꯗꯣ ꯃꯥꯒꯤ ꯂꯥꯏꯅꯤꯡꯁꯤꯗꯤ ꯑꯍꯥꯟꯕꯗꯒꯤ ꯑꯩꯅ ꯀꯛꯊꯠꯂꯒ ꯊꯝꯖꯔꯦꯕ ꯑꯗꯣ ꯉꯁꯤ ꯀꯛꯇꯣꯏꯁꯦ ꯃꯌꯥꯝꯗ ꯎꯍꯜꯂꯛꯇꯣꯏꯁꯦ ꯕ꯭ꯂꯥꯎꯁꯁꯤꯗꯅꯤ ꯇꯣꯞꯁꯤꯗꯤ ꯀꯣꯟꯅ ꯃꯊꯪꯗ ꯀꯛꯆꯔꯒꯦ ꯉꯁꯤꯗꯤ ꯀꯛꯑꯔꯣꯏꯒꯦ ꯑꯗꯣ ꯕ꯭ꯂꯥꯎꯁꯁꯦ ꯍꯥꯟꯅ ꯉꯁꯤꯅꯦꯕ ꯀꯛꯇꯣꯏꯁꯦ ꯑꯗꯣ ꯃꯦꯟ ꯃꯥꯒꯤ ꯂꯥꯏꯅꯤꯡꯁꯤꯗꯤ ꯑꯩꯅ ꯑꯍꯥꯟꯕꯗꯒꯤ ꯀꯛꯊꯠꯂꯒ ꯊꯝꯖꯔꯦ ꯃꯦꯟ ꯐꯦꯕ꯭ꯔꯤꯛ ꯀꯛꯇ꯭ꯔꯦꯕ ꯑꯗꯨ ꯀꯛꯄꯗꯣ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯅꯧꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯑꯗꯨꯒ ꯂꯥꯏꯛꯁꯨ ꯇꯧꯕꯤꯔꯝꯃꯨ ꯑꯗꯣ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯤꯕ ꯃꯈꯩ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝꯅ ꯂꯦꯞꯇꯅ ꯎꯕ ꯐꯪꯖꯗꯣꯏꯅꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯃꯌꯥꯝꯗ ꯇꯣꯞꯁꯤꯗꯤ ꯀꯣꯟꯅ ꯃꯊꯪꯗ ꯀꯛꯆꯔꯒꯦ ꯕ꯭ꯂꯥꯎꯁꯁꯦ ꯍꯥꯟꯅ ꯀꯛꯆꯈꯤꯒꯦ ꯃꯌꯥꯝꯗꯩꯗꯤ
Ano nu jenge? Kara di loy dore ma'am, mamang. Kara di loy dore ma'am. Mamang di loy re, haji back side loy je adudagi join chalaga di loy ni hom hap 3. Matangi video da tu loy raga ucherage, matang sida loy sinjerage ko ma'am.